tasengna ngarang bom attack tawraga thadariba imungsida uji mirolaga uji mama kana tha suraga leiriba mau macha ama leiribaneba mapuroibagi chak lathokpa changakpa matamda chak lathokpa chang matamda mana ngasai langaiba poje langapkada kanom langre haibadi mau macha sin haibaga tawbaga pokhaireba haiba akhoi siungba issue ase akhoi samna hairaga 2023 dagi akanba irangna akhoi si punsallaga akhoi maitai singsi aduki matik awaba mayam thengnari ngai marak ama diri bom nongmai mayam gi marak sida akhoi je ima iben me amara paibi ima iben ja aduki matik wana lei ngai marak sida akhoi gi samna haiba tare akhoi tampak tadi akhoi mioi base akhoi gi yumlak tadi akhoi masen haiba tare hairiba posaki ta se naigadi sidaidadi atopa jati amata nadi akhoi tawramgani haibse akhoi da thajab leite masi akhoi maitai na akhoi maitai masen da awaba piba haiba tare masigumba thabakse akhoi ta sengna haragadi akhoi gi maira amadi akhoi mioiba human mioiba ama oina masigum ja akhoi ta sengna condemn tawi akhoi maitai masen matada amana ama hatukna bagi mawong natraga akhoi si kayani namdhana ba adi akhoi da yamna kano tawbagi mawong sida sum chathanare ba chanabi moina yaragadi masi ngasi mak akhoi na hojik thoiba nahan akhoi gi tang 1 gi pung amaga minute makai ama makai 45 sai da thok ama thoe nongma nini khak kanaraga date 3 rang date 3 sida muk akhoi pung 12 ga minute Taramaga sida mu ngarang si amung thoe haiba pung nahan ge tawang sigi posi akoi mairada sigi maira sida akoi imai ben mayama phamaga ngarang si akoi phamaga pung 10 thoi saibo akoi khana nei na dana kamai tawji ko sine khana nei nani ge marak sida neba tawje akoi maira paibi mayam sina yum da hek hanjang ni bagi tanja minute 10 muki matung sida tholai ba poneba haidi moina pami ba potu karamba kanglup natra karamba akoi gi mioi sing hairiba jiki akhoi gi bom je attack tawriba bom haise achapo nateba sanapo oina ubiganoba aidi mioi bagi live attempt tawba mioi babu irai na sibangamba sidegi hendaroktana leiriba yum kai migi sahi kaya changaga adigi paisa mayam changaga sajariba yum kai mayamat akai toy thoilakaduni khangaudana mioi bagi punchibuju pikhamna duneba madudaida pikhamna ba dumadare imungduda tariba awabadu madu kanana daita lawdinoba akoi masen matada amana amagi mathakta awaba pinaba amana amagi mathakta akoi hatoknaba chathoknaba sumba yan tadaba wakhal laitaba adidigi kok yaudaba lai so haitabagi taida sumaina akoi hanjana sumaina chana bagi thabakse masi khoi yumlakta tawbiganu mirakta tawbiganu yumlak miraki wa natana manipur sida lairiba akhoi gi maitai haiba isiri naw singje uji ki matam sigi oina di akhoi maitai se karamba tangpham da lairige karamba ground da karamba kayam yamna sotharage kayam yamna warage karamba mong da lairige se ngasi gi akhoi gi manipur laibak sida lairiba maitai haiba purup kanglup isini naw isai naw mayam puna mangna akhoi je kamai tawdana hingi kamai tawdana leiraibse amutang khanda bagi matam oirebo jise yam kumna khandara ba matam da akhoi je kamaina karam mong da leiga je si khandana ga da matam neba kaisu leitaba wa amagi da makta natra kaisu leitaba paisa khara kak demand tawgi da makta kari gumba khara kha haini bagi da makta sumaina yumlakta yumdu da leiribo to angang masa mayam leirangani tasengna ngarang bom attack tawraga thadariba imung sida uji mak mirolaga uji mama kana tha suraga leiriba mau macha ama leiribaneba mapuroibagi chak lathokpa changakpa matamda chak lathokpa chang matamda mana ngasai gi langaiba poje langapkada kanom langre haibadi mau macha sin haibaga tawbaga pokhaireba kada sadali kayumba mau sida the mongonda direct taro natraga moigi machi hanse kon phengbam dane ba tariba poche kon phenga ne tawrambadagi manau pigi sak singda pinara mana ngaktang thaidu ingeda pochi thengna hogdane ba thengna ba taragari uziki hairiba mau hansida natraga mau atombisida attack oidine ba madu dayo du ne ba sidu ne ba adugi matamduda siba naba tholok matanda maduda laibaki oina achauba issue ama laga thoko de poise ngasigi tawbirami ba isa inaw
singduna daita laudura awabado moina maipuna dure imungdudi kayam kuina awaba tahugdageba nupido siba matamda nupado pakhawe horani nupado gi awaba nupido leita matam machado gi lehobagi awaba sumba manipur sida akhoi mapuroi kaina bagi macha kaina bagi magi nupi kaina bagi mikap mirau khona uji sida pik thana leireba marak sida yan kaimta tadaba haidi samna hairaga akhoina ujiki leinariba lan sigi akhoige opposite leiriba kanguda sani ngani na chairibado akhoi maitai marakta jo sanga gumba yu wakan kan bache mayama yaureba yaraga di sigi wakan je kitang phada biu tapthabiu aduga ngasagi moina pami ba poto aidi paisa gi demand waraga so any moina pami bongi wakhalon do yum du da changaga phajana wari sanabiyo ba Fazana wari sanabiu moga ayaba porongna ba honabiu madurai da makoina khaliba wakhan sina karino lekai sida pami bana karino thangna thanana numi mari ni gi manungda lekai gi sigi matik yum mari manga ahum mari kang leiriba matik sida bom anirak attack taw bai se masidi yamna akoi tachena thamoi songna nungai te condemn tawi tachena raga lekai sibu sitabagi matakta lekai sida awaba tar sano haibagi madugumbagi wakhal ama lakpa mali makoina pami ba sinaw sing madugi thabak ta tawbiriba akoina ngasi media gi thongda haijari sini ngasi gi adugumna tawbiriba bom thada biriba attack tawbiriba esi naw singna ta sengna mioi bagi wakhan khanbiba oiragadi lakpio thong launa hangdok jade mokoina apamba do haibirulo karino haibado akoi yanaba natraga madu ngamnaba koi phajaba mawonga solution tawnabagi damta wari watai sanasi noizu maitai machani akoi ju maitai machani loi phaunai lon phauna daba mi dauna angam ba setan na bagi posidi nanga thengna ma matamda fight tawna ba lan gi matamda madudai da setan na gada ba poni hatong na gada poni maitai masen da hatong na ragadi ngasi akoi maitai gi phurupta population yamdre mi yamdre na wanari ngai mata akoi masen mata sum hatong na ragadi laibak se kari we hogani haba se ngasi gi tawbirami ba isinaw sinda khanda biraga akoi na media gi pota haijari sina kari gumba khangbi ba ubi ba tabi ba yaragadi ngarang mata da nahan mata da tawbirami do yamda thamoi sengna lakpiraga moina pami poto madu akhoi gi lekai sida kalapta mairada natraga moina yumdu da changaga jo maji sengna wari sana tokpiraga akhoi aphaba wakhal amarom da solution parakpana phayena khali mioi bagi mapo haibase pongamdana pokpani sigi bami do kodakta amo halakada ponate luoigra poni aduna masi akhoi mioi bi wakhanda khandaraga yamna ingna chikna khandaraga akhoi maitai masense yamna aingba atapa wakhalon amaga loinana akhoi gi laibak se amutang kano to akhoi chakhonna ba ne ingba tapa leba ama parangna ba waina hona minase haibase ngang nahan gi toro mi ba mioi singduna tabi na bagi damta ne khongdok chari se